Bangladeshi Macha Amada Aranba Mawongda verification amata tawdana Aadhar card Saraga Pirambagi Maralda Lilong Police na faraba matung ngasi fawba police custody da leirakiba MD Hafiz Salatur ngasi Thaubalgi Kota puthoklaba matung judicial remanda Sajiwa Jailda Thajinkre Mahak Lilong Bazarda MS Mercy Travel Agency Koba Dukan ama hangduna Aadhar card process tawbagi thabak chathabani Mahak ngasi Lilong Police na Chief Judicial Magistrate ki kota puthoklaba matung judicial custody da remand pikhibani panbayai MD Hafiz Salatur hairiba miyoi asi haukiba tha asigi tang kulhumdoida Lilong Police na fagatkibani Mahakna Bangladesh ki Chapai Nawabganj district ki Piali Maridagi Muhammad Ramjan Ali Apokpa Jalaluddin Kauba miyoi amada Aadhar card saduna Pirambani Bangladeshi immigrant Muhammad Ramjan Ali Shu haukiba October 18 da Lilong Police na phaduna hojik 3rd IRB Thaubalgi Direction Center da thamlibani